ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯦꯝꯕ ꯎꯠꯆꯔꯒꯦ ꯃꯌꯥꯝ꯫ ꯔꯣꯁꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ, ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯈꯣꯏꯃꯨꯁꯦ ꯌꯦꯡꯉꯣ, ꯃꯥꯒꯤ ꯈꯣꯏꯍꯤꯗꯣ ꯂꯧꯔꯤꯅꯦꯕ꯫ ꯍꯥꯏꯗꯤ ꯔꯣꯁꯀꯨꯝꯕ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯂꯩ ꯊꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯃꯌꯥꯝ, ꯄꯣꯂꯤꯅꯦꯁꯟꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯁꯅꯥꯔꯩꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯒꯨꯝꯕꯗꯅꯦ ꯃꯍꯤꯛꯀꯨꯝꯕꯁꯦ ꯌꯥꯝ ꯐꯍꯟꯕꯅꯦ, ꯌꯥꯝ ꯐꯖꯕꯅ, ꯑꯗꯩ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅ꯫ ꯑꯗꯣ ꯑꯩ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯕꯗꯅꯦ ꯔꯣꯁꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯃꯌꯥꯝ, ꯑꯗꯨꯃꯗꯤ ꯃꯌꯥꯝ ꯈꯪꯕꯤꯒꯗꯕꯀꯣ꯫ ꯑꯗꯨꯒꯤ ꯑꯩꯅ ꯔꯣꯁꯁꯦ ꯅꯣꯡꯃꯗ ꯂꯣꯏꯅ ꯍꯧꯔꯤ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯁꯥꯠꯄ ꯁꯥꯠꯇꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯣꯁꯁꯦ ꯍꯦꯛꯄꯗ꯫ ꯑꯃꯨꯛ ꯍꯦꯛꯄꯒ ꯑꯗꯒꯤ ꯅꯦꯛꯁ ꯗꯦꯒ ꯑꯃꯨꯛ ꯍꯦꯛꯑꯒꯀꯣ, ꯔꯣꯁꯇꯣ ꯑꯃꯨꯛ ꯄꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯋꯥꯇꯔꯗꯣ ꯐꯖꯅ ꯊꯣꯛꯑꯣꯏꯗꯣꯏꯅꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯔꯣꯁ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯍꯦꯛꯑꯒ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯜꯂꯒ ꯁꯦꯝꯗꯣꯏꯅꯦꯕ ꯃꯌꯥꯝ, ꯑꯅꯤꯔꯛꯇꯤ ꯍꯦꯛꯄ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯔꯣꯁ, ꯔꯦꯗꯀ ꯑꯩꯈꯣꯏꯒꯤ ꯚꯦꯂꯦꯟꯇꯥꯏꯟꯗꯒ ꯄꯤꯅꯕ ꯔꯣꯁꯇꯣ, ꯑꯗꯨꯒꯨꯝꯕꯅ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯕꯁꯦ ꯌꯥꯗꯤ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯣ ꯃꯅꯝꯗꯤ ꯅꯝꯗꯕꯅꯦ, ꯅꯨꯡꯁꯤꯗꯕꯅꯦ꯫ ꯁꯨꯝꯕ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯔꯣꯁꯁꯦ ꯁꯤꯅ ꯌꯥꯝ ꯍꯦꯟꯕꯅꯦ꯫ ꯑꯗꯨꯒ ꯔꯣꯁꯁꯦ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯏꯪꯊꯝꯊꯥꯗ ꯌꯥꯝ ꯁꯥꯠꯄꯅꯤ, ꯀꯥꯂꯦꯟꯗꯗꯤ ꯃꯥꯁꯦ ꯁꯥꯠꯇꯦ꯫ ꯀꯥꯂꯦꯟꯗꯅ ꯑꯃꯨꯛ ꯇ꯭ꯔꯤꯝ ꯇꯧꯕꯤꯔꯒ ꯊꯝꯕꯤꯕꯀꯣ ꯃꯌꯥꯝ꯫ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦ ꯑꯃꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏꯅꯤ ꯃꯌꯥꯝ꯫ ꯉꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅꯁꯨ ꯑꯃꯨꯛ ꯁꯥꯠꯂꯝꯃꯦ, ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯛꯑꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯣꯛꯄ ꯊꯣꯛꯇꯕꯀꯣ ꯑꯩ ꯁꯦꯝꯕꯗꯤ ꯁꯣꯏꯗꯅ ꯎꯠꯂꯛꯑꯒꯦ꯫ ꯑꯗꯨꯒ ꯍꯦꯛ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯇꯧꯕꯗꯨꯕꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯛꯀꯥꯏꯔꯕꯁꯦ ꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ꯫ ꯔꯣꯁꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯅꯨꯡꯁꯤꯌꯦ꯫ ꯄꯣꯝꯂꯤ ꯇꯧꯕꯗꯨꯅ ꯐꯖꯕ ꯍꯦꯟꯕ ꯋꯥꯟꯗꯅꯀꯣ, ꯄꯣꯝꯕꯗꯨꯅ꯫ ꯍꯤꯕꯤꯀꯁꯤꯁꯨ ꯊꯛꯄ ꯌꯥꯕꯅꯤ, ꯍꯤꯕꯤꯀꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯨꯕꯥ ꯀꯨꯁꯨꯝꯁꯤꯁꯨ ꯊꯛꯄ ꯌꯥꯕꯅꯤꯀꯣ ꯃꯌꯥꯝ꯫ ꯃꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯀꯂꯔ ꯍꯥꯏꯁꯦ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯃꯌꯥꯝꯁꯤꯗꯒꯤ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯐꯨꯗ ꯀꯂꯔ ꯍꯥꯏꯁꯦ꯫ ꯉꯥꯏꯍꯥꯛꯁꯨ ꯁꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝ, ꯂꯩ ꯄꯥꯝꯕ ꯌꯥꯎꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯂꯩ ꯄꯥꯝꯕ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ, ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ꯫ ꯁꯤꯅ ꯁꯨꯝ ꯑꯩ ꯅꯣꯡꯃꯒꯤ ꯂꯩ ꯈꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦ, ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ, ꯐ꯭ꯔꯦꯁ ꯑꯣꯏꯌꯦꯅ꯫ ꯁꯦꯝꯕ ꯍꯧꯔꯒꯦ ꯃꯌꯥꯝ꯫ ꯉꯔꯥꯡ ꯍꯦꯛꯄꯗꯨꯅ ꯈꯔ ꯃꯁꯥꯁꯦ ꯈꯤꯇꯪ ꯄꯠꯊꯔꯦ ꯍꯥꯏꯇꯥꯔꯦ, ꯐ꯭ꯔꯤꯖꯇꯗꯤ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯏꯁꯨ꯫ ꯑꯗꯣ ꯑꯩ ꯁꯤ ꯔꯣꯁꯁꯦ ꯁꯦꯝꯕ ꯍꯧꯔꯒꯦ꯫ ꯔꯣꯁꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯈꯤꯇꯪꯗꯤ ꯂꯨꯕꯗꯤ ꯅꯠꯇꯕ, ꯑꯗꯨꯏꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯕꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯔꯣꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦ, ꯔꯣꯁ ꯄꯦꯇꯦꯜꯁꯦ ꯂꯧꯊꯣꯛꯑꯅꯤ꯫ ꯁꯤꯁꯦ ꯄꯨꯂꯞ ꯍꯥꯞꯄꯣꯏꯕꯀꯣ, ꯃꯅꯨꯡꯒꯤꯁꯦ ꯁꯤ ꯂꯧꯊꯣꯛꯀꯗꯕ꯫ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯏꯕꯁꯤꯗꯁꯨ ꯃꯅꯝ ꯌꯥꯝ ꯅꯝꯃꯦ꯫ ꯑꯗꯣ ꯃꯥꯒꯤ ꯔꯣꯁꯁꯤꯒꯤꯅꯦꯀꯣ ꯀꯪꯍꯜꯂꯒ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯑꯣꯏꯍꯜꯂꯒꯅꯦ ꯃꯌꯥꯝ, ꯀꯦꯛꯀꯨꯝꯕ ꯁꯦꯝꯕꯗ ꯅꯠꯇ꯭ꯔꯒ ꯈꯤꯔꯒꯨꯝꯕꯗ ꯍꯧꯕꯗꯁꯨ ꯌꯥꯕꯅꯦꯀꯣ꯫ ꯁꯤ ꯃꯅꯨꯡꯁꯤ ꯂꯧꯊꯣꯛꯀꯗꯕꯀꯣ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩ ꯄꯨꯂꯞꯅ ꯂꯣꯏꯔꯦ ꯇꯣ꯫ ꯑꯩ ꯍꯥꯟꯅ ꯆꯥꯝꯃꯒ ꯄꯨꯔꯛꯑꯕꯅꯤꯀꯣ ꯃꯌꯥꯝ, ꯑꯃꯨꯛ ꯆꯥꯝꯃꯔꯣꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯍꯦꯛꯑꯕ ꯔꯣꯁꯅꯦ ꯃꯌꯥꯝ꯫ ꯀꯣꯟꯁꯦ ꯈꯤꯇꯪ ꯋꯥꯡꯕ ꯂꯧꯕꯤꯒꯗꯕꯗꯣ, ꯁꯨꯃꯥꯏꯅ ꯀꯣꯟ ꯈꯤꯇꯪ ꯋꯥꯡꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯑꯄꯥꯛꯄ ꯂꯧꯔꯣꯏꯗꯕ, ꯄꯥꯛꯇꯤ ꯄꯥꯛꯑꯒꯁꯨ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ, ꯈꯔ ꯋꯥꯡꯒꯗꯕ꯫ ꯑꯗꯨꯒ ꯏꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯍꯥꯞꯀꯗꯒꯦ ꯍꯥꯏꯗ, ꯑꯩꯅ ꯂꯧꯔꯤꯕ ꯔꯣꯁꯇꯣ ꯑꯗꯨ ꯐꯖꯅ ꯗꯤꯞ ꯇꯧꯒꯗꯕ, ꯍꯥꯏꯕꯗꯤ ꯔꯣꯁꯇꯣ ꯄꯨꯔꯥ ꯂꯨꯞꯀꯗꯕꯀꯣ꯫ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯅꯤ꯫ ꯔꯣꯁꯁꯤ ꯄꯨꯔꯥ ꯂꯨꯞꯄꯕꯅꯤꯀꯣ, ꯑꯩꯒꯤ ꯆꯥꯡꯗꯣ ꯑꯩꯅ ꯈꯪꯖꯕꯀꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯋꯥꯡꯕ ꯑꯃ ꯂꯧꯔꯅꯤ ꯁꯨꯃꯥꯏꯅ꯫ ꯑꯅꯦꯝꯕ ꯂꯧꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ, ꯑꯅꯦꯝꯕ ꯂꯧꯔꯗꯤ ꯍꯣꯔꯦꯟ ꯔꯣꯁꯀꯤ ꯋꯥꯇꯔꯗꯣ ꯂꯥꯛꯑꯣꯏꯗꯕ꯫ ꯑꯗꯨꯒ ꯃꯌꯥꯏꯁꯤꯗ ꯆꯞ ꯆꯥꯅ ꯊꯝꯃꯅꯤ, ꯃꯌꯥꯏꯗꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯣꯁꯁꯦ ꯂꯨꯞꯁꯟꯕꯤꯔꯣ ꯁꯨꯃꯥꯏꯅꯀꯣ꯫ ꯏꯁꯤꯡ ꯌꯥꯝ ꯍꯥꯞꯀꯗꯕ ꯅꯠꯇꯦ,
ꯏꯁꯥꯅ ꯂꯧꯔꯤꯕ ꯔꯣꯁꯇꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯆꯞ ꯆꯥꯅ ꯂꯨꯞꯄꯦꯅ ꯈꯜꯂꯣꯅꯦ ꯔꯣꯁꯁꯦ, ꯑꯗꯨꯗꯤ ꯌꯥꯔꯕꯅꯦ꯫ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯇꯥꯎꯈꯠꯇꯣꯏꯅꯦ꯫ ꯇꯦꯡꯀꯣꯠꯁꯦ ꯇꯥꯎꯕ ꯌꯥꯗꯦꯀꯣ, ꯇꯦꯡꯀꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯒꯗꯕꯅꯦ꯫ ꯑꯗꯨꯒ ꯀꯣꯚꯔꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯀꯣꯟꯕ ꯀꯣꯚꯔꯁꯦ, ꯍꯥꯏꯗꯤ ꯎꯞꯁꯟꯕ ꯀꯣꯚꯔꯁꯦ, ꯐ꯭ꯂꯦꯠ ꯑꯣꯏꯕ ꯀꯣꯚꯔ ꯇꯧꯕ ꯌꯥꯗꯦ, ꯈꯔ ꯁ꯭ꯂꯥꯏꯠ ꯑꯣꯏꯕ ꯀꯣꯚꯔꯁꯦ ꯁꯨꯃꯥꯏꯅ ꯃꯅꯝ ꯄꯣꯟꯕꯁꯦ ꯑꯣꯏꯒꯗꯕ, ꯑꯗꯨꯒ ꯂꯣꯡꯊꯣꯛꯑꯒ ꯀꯨꯞꯁꯟꯕꯤꯒꯗꯕꯀꯣ꯫ ꯑꯗꯨꯒ ꯂꯣꯡꯊꯣꯛꯑꯒ ꯀꯨꯞꯁꯟꯕꯤꯔꯒ ꯁꯤ ꯑꯍꯣꯕꯁꯤꯁꯨꯅꯦ ꯃꯦꯟꯁꯤꯟꯕꯤꯒꯗꯕ꯫ ꯄꯦꯄꯔꯅ ꯃꯦꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯤꯅ ꯃꯦꯟꯕ ꯌꯥꯏ, ꯃꯅꯤꯟꯗꯣ ꯆꯠꯈꯤꯗꯅꯕ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯣꯁ ꯋꯥꯇꯔ ꯂꯧꯗꯣꯏꯁꯦ ꯁꯧꯔꯒ ꯔꯣꯁꯀꯤ ꯃꯍꯤꯗꯣ ꯂꯧꯗꯧꯕ ꯅꯠꯇꯦꯕ, ꯃꯅꯤꯟꯗꯣ ꯂꯧꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯅꯤꯟ ꯑꯝꯇ ꯆꯠꯍꯜꯂꯣꯏꯗꯕ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯃꯈꯨꯝꯁꯦ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯌꯥꯗꯦ, ꯈꯤꯇꯪ ꯃꯅꯝ ꯄꯣꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯟꯊꯣꯛꯄ ꯃꯈꯨꯝꯗꯣ ꯑꯩꯅ ꯂꯧꯖꯩꯁꯦ ꯁꯤ ꯂꯧꯒꯗꯕ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯃꯅꯤꯟꯗꯣ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯔꯣꯁꯇꯣ ꯁꯧꯔꯀꯥꯟꯗ ꯃꯌꯥꯏꯁꯤꯗ ꯔꯣꯁꯀꯤ ꯚꯦꯄꯔꯗꯣ, ꯋꯥꯇꯔꯗꯣ ꯆꯪꯗꯣꯏꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯐꯖꯅ ꯁꯧꯍꯜꯂꯣ, ꯑꯗꯨꯒꯅꯦ ꯂꯩꯊꯔꯒ ꯔꯣꯁꯁꯤꯒꯤ ꯄꯨꯔꯥ ꯄꯠꯊꯔꯛꯄ ꯐꯥꯎ ꯁꯧꯍꯟꯗꯣꯏꯅꯦ ꯂꯩꯊꯔꯒ꯫ ꯍꯧꯖꯤꯛ ꯆꯪꯉꯤꯁꯤ ꯎꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯚꯦꯄꯔꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏꯁꯤꯗ ꯇꯦꯡꯀꯣꯠꯁꯤꯗ ꯇꯥꯗꯣꯏꯅꯦ, ꯈꯤꯇꯪꯗꯅꯦ ꯊꯣꯛꯇꯣꯏꯗꯣ, ꯔꯣꯁꯇꯤ ꯌꯥꯝꯅ ꯎꯗ꯭ꯔꯥ? ꯑꯗꯨꯅ ꯃꯣꯏꯅ ꯔꯣꯁ ꯋꯥꯇꯔ ꯌꯣꯟꯕꯗ ꯌꯥꯝ ꯇꯥꯡꯉꯤꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯥꯔꯦ꯫ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯧꯕ ꯃꯍꯤꯗꯣ ꯅꯠꯇꯦꯀꯣ ꯃꯌꯥꯝ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ, ꯔꯣꯁꯇꯒꯤ ꯊꯣꯛꯂꯛꯄ ꯕꯣꯏꯜ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯚꯦꯄꯔꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯑꯩꯅ ꯊꯝꯃꯤꯕ ꯇꯦꯡꯀꯣꯠꯁꯤꯗ ꯀꯂꯦꯛ ꯇꯧꯕꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯔꯣꯁ ꯋꯥꯇꯔ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯨꯝꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏ, ꯃꯅꯤꯟ ꯆꯠꯍꯟꯕ ꯌꯥꯗꯦ, ꯃꯅꯤꯟ ꯆꯠꯈ꯭ꯔꯗꯤ ꯃꯥꯒꯤ ꯚꯦꯄꯔꯗꯣ ꯂꯣꯏ ꯆꯠꯈꯤꯗꯣꯏꯕ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯦꯡꯉꯣ, ꯑꯩꯒꯤ ꯔꯣꯁ ꯋꯥꯇꯔꯗꯣ ꯁꯤ ꯂꯩꯔꯦ ꯈꯤꯇꯪꯗꯅꯦ ꯊꯣꯛꯏꯁꯦ꯫ ꯁꯤ ꯔꯣꯁꯁꯦ ꯄꯨꯔꯥ ꯃꯨꯜꯂꯦꯗꯅꯀꯣ, ꯍꯧꯖꯤꯛ ꯔꯣꯁ ꯋꯥꯇꯔ ꯀꯩꯝꯇ ꯊꯣꯛꯂꯛꯑꯔꯣꯏꯕꯀꯣ, ꯍꯦꯟꯅ ꯇꯧꯁꯜꯂꯒ ꯀꯩꯝ ꯀꯥꯟꯅꯔꯔꯣꯏ, ꯍꯧꯖꯤꯛꯀꯤ ꯚꯦꯄꯔꯁꯤꯡꯁꯦ ꯀꯪꯉꯛꯑꯅꯦꯕ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯃꯩꯁꯦ ꯃꯨꯠꯊꯠꯂꯅꯤ, ꯑꯗꯨꯒ ꯏꯪꯍꯜꯂꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯃꯌꯥꯝꯁꯦ ꯀꯣ꯫ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯈꯤꯕꯒꯤ ꯔꯣꯁ ꯃꯄꯪ ꯍꯥꯏꯗꯤ ꯑꯐꯨꯠꯈꯤꯕꯒꯤꯁꯦ, ꯁꯤꯒ ꯃꯍꯤꯁꯤꯒ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯁꯤꯃꯗꯤ ꯏꯪꯍꯜꯂꯒꯦ, ꯌꯥꯝꯁꯨ ꯊꯣꯛꯇꯕꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤ ꯃꯄꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁ ꯁꯦꯝꯕꯗ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯍꯤꯁꯤꯅꯅꯦ ꯑꯩꯈꯣই ꯁꯝꯄꯨꯒ ꯂꯨꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯄꯨꯔꯥ ꯂꯨꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯥꯁꯇ ꯁꯤꯁꯤꯅ ꯔꯤꯟꯁ ꯇꯧꯕꯤꯌꯣ, ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯁꯝꯗꯣ, ꯁꯥꯏꯅꯤꯡ ꯌꯥꯝ ꯀꯥꯕꯅꯤ, ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯝꯗꯣ, ꯑꯗꯨꯒ ꯐꯁꯨ ꯌꯥꯝ ꯐꯒꯠꯍꯟꯕꯅꯤ ꯁꯝꯗ꯫ ꯃꯌꯥꯝ ꯑꯩꯒꯤ ꯔꯣꯁ ꯋꯥꯇꯔꯁꯦ ꯂꯣꯏꯔꯦ ꯀꯣ꯫ ꯑꯩꯅ ꯕꯣꯇꯜ ꯑꯃ ꯐꯖꯅ ꯁꯦꯡꯗꯣꯛꯆꯔꯦ, ꯃꯥꯁꯦ ꯏꯁꯤꯡ ꯌꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ, ꯐꯖꯅ ꯕꯣꯇꯜꯗꯣ ꯐꯖꯅ ꯑꯐꯕ ꯕꯣꯇꯜꯗ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯗ ꯁ꯭ꯄ꯭ꯔꯦ ꯇꯧꯅꯕꯒꯨꯝꯕꯒꯤ ꯕꯣꯇꯜ ꯃꯆꯥ ꯂꯩꯔꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯌꯨ, ꯁ꯭ꯄ꯭ꯔꯦ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕ ꯔꯣꯁ ꯋꯥꯇꯔꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏꯗ, ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯇꯟ ꯈꯤꯇꯪꯗ ꯂꯨꯞꯄꯦꯗꯅꯀꯣ, ꯑꯗꯨꯒ ꯃꯥꯏ ꯐꯖꯅ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯕꯅꯤ꯫ ꯃꯥꯏ ꯑꯗꯒꯤ ꯃꯦꯀꯞ ꯂꯣꯏꯔꯒ, ꯃꯦꯀꯞ ꯌꯥꯝ ꯍꯦꯚꯤ ꯃꯦꯀꯞ ꯇꯧꯔꯨꯔꯒ ꯃꯥꯏ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯁꯤꯁꯤꯅ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯄꯤꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯀꯞ ꯍꯥꯟꯅ ꯍꯦꯛ ꯍꯧꯔꯝꯗꯥꯏꯗꯀꯣ ꯔꯣꯁ ꯋꯥꯇꯔꯁꯦ ꯈꯤꯇꯪ ꯇꯩꯕꯤꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤꯕꯁꯨ ꯌꯥꯝ ꯐꯕꯅꯤ꯫ ꯑꯩꯅ ꯈꯪꯖꯕꯅꯤꯀꯣ, ꯃꯤꯅ ꯍꯦꯟꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕꯔꯣꯝꯗꯅꯅꯦꯀꯣ, ꯔꯣꯁ ꯋꯥꯇꯔꯁꯦ ꯃꯌꯥꯝ ꯈꯤꯔ ꯊꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯀꯦꯛ ꯍꯧꯕꯒꯨꯝꯕꯗ ꯍꯥꯞꯄꯗ ꯌꯥꯝ ꯍꯥꯎꯕꯅꯤ, ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯣ ꯁꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯖꯕꯅꯤ, ꯑꯩꯅ ꯌꯥꯝꯅ ꯍꯩꯗꯅ ꯈꯪꯗꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯏꯁꯨ ꯑꯩꯅ ꯃꯌꯥꯝꯅ ꯔꯣꯁ ꯋꯥꯇꯔ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯎꯠꯄꯗꯒꯤ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯦꯝꯖꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯑꯁ ꯀꯥꯟꯅꯩꯅꯦ, ꯐꯩꯅꯦꯅ ꯈꯜꯂꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ, ꯈꯨꯔꯨꯝꯖꯔꯤ꯫